Image PAODAM miyang tabirib asingbu surbalana kurumzari ngasagi maroiba pau pizari. President Draupadi Murmu na tribal agent inausingda Janjatiya Gaurav Divas numit ka mari lainana yaifa pauzul pikre Manipurda su palang tharom asi pangthokre. Film actress Soma Laishrambu Sangai Festival gi Festival Ambassador oina Chief Minister N Birena lauthokre. BJP na luchingba sarkar asina chakwa thorange thabak paikhatpagi mahutta senja thumjada luptuna leire haina Aam Aadmi Party gi Rajesh Sharma na mara sikre. Loinana anemba thagi politics tawroi haina MLA Thangjam Arun Kumar na phongdokre. Pamucha khaina pijari. Janjatiya Gaurav Divas numita President Draupadi Murmu na laibak sigi citizen singda maru oina tribal society gi ichil inausingda yaipa pauzul pikre. President Murmu na makata na phongdokhibada ngasi Bhagawan Birsa Munda gi mapok numita miyamna yaifa pauzul piri. Laibak asigi ningtam ihauda tribal community na achobat contribution piki tribal community na makhoi gi arts crafts amadi hard works na laibak asigi punsi mahingda inakulhali. Tribal freedom fighters amasung unsung heroes ki mafamda koknoli haiki laibak asina ningtamba phonglakhibadagi laibak sina changsaliba khongchata tribal peoples na piriba contribution sing asi maru oidaba nate. Makoibu chawkhatpa amadi nungaina leinabagidamak mahaki yaifa pauzul piri haina President Murmuna haiki. Janjatiya Gaurav Divas numit sida President Murmuna Jharkhand gi Khunti district ki manungchanba Ulihatu village ta chatuna Bhagawan Birsa Munda gi mafamda ikaikumnaba utki. Union government na November 15 bu Janjatiya Gaurav Divas numit haina lauthokre. Madhya Pradesh ki Sahadolda Janjatiya Samagamda President na wangangani amadi project ani paikhatnabagidamak President Murmu na Bhopaldagi virtually urup yungsu tamgani hayeng Bhopalda leiba Motilal Nehru Stadium da pangthokadaba Women's Self-Help Group Conference da President Draupadi Murmu saruk yagani hairi. Mapung phaba Manipur ama oinaba amadi saganaba honabada maihaurodagi laiminaraklaba Manipurda punna khundaminariba tribes sing asi yaudaba yaroi thabak ama maipaknaba honabada positive oina khanba tamsi haina TA and Health Minister Lepau Hauke na phongdokre Azadi ka Amrit Mahotsav celebration gi saruk ama oina Tribal Research Institute Manipur na Sinduna Institute asigi auditorium da pangthokpa Janjatiya Gaurav Divas Tharamda athoiba mitunglen oina saruk yaraduna mahakna hai aikoi isana aikoina leijariba lam asi mayek sengna khangdoknaba honaba mathau tai haurakliba naha sengidamak startup na chingba program tauge hairabadi tampakit lam singda chatlaga tawbana hena kanagani chingi lam singdadi land holding leiti amaromda tribe masengi marakta unity leina aikoi ima amataki machani haiba wakhalda hingminaba tangai fade. Amadi Manipur kaiba yaba mawongda social media da thagatpana chingba singtoklasi paliba sarkar asina chingmi ichil inausinga hena naksinai haiba aranba wakhalon thadokpiu hairaduna chingmi tami puna amata oina hingminasi haiba yaifa pauzalsu piki. Ngasigi thormaduda Transport Minister Kasim Basum Hill Areas Committee gi Chairman Dinganglung Gangmai 43 Fungyar AC gi MLA ke Laishio 53 Tamenglong AC MLA Janghemlung Panmai 47 Karong AC MLA J Kumosa Amadi Additional Chief Secretary TN Hills Bumlunwang Valnamna Akhanaba mitunglen amadi thoromapu oina saruk yakhibaga loinana tungan ba chingmi fruki miyoi kyana saruk yakhi Palan Tharomge Saru Ama Oina Freedom Fighter Rani Guiding Lugi Manti Pukri da Laiba Mutida Haile Katuna Ikai Kunaba Utkibaga Luinana Mafam Adudagi TRI Fauba Rally Amasu Chaki Manipur Sangai Festival 2022 Gi
Curtain Riser Thorom ngasi Kanglagi Western Gate da pangthokre thoromduda Chief Minister N Biren Rajya Sabha gi MP Laisemba Sana Jauba adai Minister MLA singsu saruk yaki ngasi gi thoromda saruk yaki ba thuidokpa lengbirak pasingna Curtain Riser asi hawdokpagi kudam oina mangka mayang lambamna sakba Manipur Sangai Festival 2022 gi theme song phongbaga loinana balloon sing su thagatki Maduda Rhythms of Manipur drummer singna makoigi dancing drummer miyamna khudol tamki tarongi manungchanna pungcholom pena yakairo su sakhi Chief Minister N Birena Sangai Ransu lamthaki lamjen asi lamlong bazar kongba bazar pisumthong kaisampat na chingba fauduna chelaga indoor stadium da lamthukpam oigedabani Thoromduda Chief Minister N Birena Lamdam Sege Saknai Rabi film actress Somalai Shrambu Festival Ambassador ni haina lauthoki. Sangairan aduda World Champion Boxer Laishram Sarita, actor Singh G Boni, RK Somarendro Kaiku, Hizambala, N Biju Amadi, designer Robert Naurim Susar Yaki. Masida natana Chief Minister na Sangai Festival da Stolian Thokpagit online lottery su haudoki ngasagi thoromda Chief Minister N Biren Hai Manipur Sangai Festival 2022 asi Festival of Oneness haiba theme da state asigi tongan ba mafam 12 da pangthokadabani aikoina festival asi mafam amada seloi aikoina pambadi kumai asida miyam su thodang yaduna amadi state wide ohenbani ngasi Nagaland ga tainariba mauna yumbu oiduna festival asigi curtain riser thoram pangthoki haina su Chief Minister na phungdoki tungda Chief Minister N Biren ga loinana Minister MLA Singh Chief Secretary Dr Rajesh Kumar DCP P Dongel amadi atai official singna Sangai Ethnic Park da chatuna mafamduda semga sagatliba sing yengsinki bayam punamak aina apel tongningbasi apandagi mi mayam ama lakadabanu ji laknaba hore Masjid Equigi, Manpuda Lady Presidential now, Mayamna Equigi culture, Equigi civilization, Apoigi decency, Taxi Gashi labor Samazamani Hyper, Lumsen River Festival Samazamani Hyper, Luna labor state many hyper, Lumset Miko Miram Hazabazati Hyper, Putmatamne. Tourist laka tourist day ko gi site ki tari mo makam chamadiya kai ba kan mati dana ba ishasa ba atukaran to ba yani ngai yaw dana ba gari kan thokba speed limit to gi hena thokbi dana ba mayam da apil tokjari Sangai Festival gi mangoina na security gi section thorang lokhat pagi saru ama oina Imphal West Police na ngasi ayo angan bada Imphal West ki North AOC da leiba hotel sing amadi Jomi Villa da leiba Baragi Jum Sing changduna thiba humbagi thabak chathakre ayo pung 3 minute 50 dagi 9 minute 45 fawba thiba humbagi thabak adu hotel 3 yauna Baragi Jum dagi miyoi 35 verification chathaki Section Thorang asigi saruk ama oina ngasi numidang wairam Thangan Bazar gi Kasturi akoiba Alugali Boragali Ngarigali Naga Nalagi Pareng Singdasu achat awok sing saktak se yawra yengki miyoi chamani fu verification chathabada miyoi mapan saktak se yawramdabadagi city police da makataba verification gi damak sinakri haidi Center amadi state se dalenga kwariba BJP na luchingba sarkar sina chakwa thorangi thabak paikhat pagi mahutta senja thumja da luptuna leire haina Aam Admi Party AAP gi Northeast in charge Rajesh Sharma na mara sikre wafam ase namit kharani gi khungchata Manipur da lakhiba Rajesh Sharma na luchingduna ngasi Moirangkhom da AAP gi anuba office masanga khibaga loina Manipur lenga na chathariba thabak kaya da pen da wafam sing pangmi sing da phungdokhibani Mahangna hai Delhi da paliba Arvind Kejriwal na luchingba lenga asegumba senja thumja yaudaba miyangi damak yaifana bahotna ba lenga mathau tare Manipur da naha singna drug sizinabagi chang noma gi hengalakliba ase laibak thibani hairaduna sathi kraba drug ki problem sing ase lenga na solve tongna bahotna bagi mahutta Kangsinadana tumina laiseli drug ki problem ase lengak pairiba MLA minister singi khut yawbagi mami chawna tai afaba lengak ama thamsi hairabadi lamdam asigi miyamna afaba luchingba kaya khanbagi tangai fadaba leiri hairaduna Kejriwalna masagi oijaba thadoktuna Delhi da purakhiba awonba kaya adu miyamna ningsingbiu ngasi Manipur da paliba BJP lenga asigi thabak thoramdi hiram khudingmakta sothaba leiri haibasi mafam khara da chatuna yengsinbada khangba ngamle haina phungdoki
Handak numit kharani mamangda CM gi ming sizinaduna thabak hapigani haina lupa lakh 19 lawthokpikre haina nupi amana wahang pahung chathabagi video footage ama social media da viral orakhiba adugi matangda police ki maikidagi kopna thigatlaba matung sasinaba oiramle thodok adu da chenariba miyoi ahum wahang pahung gi damak lawkhatle haina Imphal West ki SP KSS Shivakantana pawmising da phungdokre SP Imphal West ke conference hall da pangthoki ba pangmising unaba aduda SP Shivakantana hai thodok aduda chenari ba fagatlaba miyoi ahum adudi sorok khaibam lukoi Elias Premjit jahi yankai apokpa laikhidraba Sam Kishore kawa sorok khaibam laikai Naurem ongpi manglempi jahi yankai mangama puroiba Pradip Sangai Prok mamang laikai amadi Salam Kingston jahi nifutaru apokpa ningthauremba kawi Brahmapur aribam laikai dagini haidi Makoibu wahang pahun chathabada khanglakpagi matung innadi hairiba thagalagliba video footage asi anoba nate chahi asigi August 19 da thokiba thodokni thodok asi Salam Kingsangit mayum Brahmapur aribam lekai da thokibani haiba ngamle thodok asi thabaki sel pikibasu laite thabak tawgadaba mishu laite business ki matangda Premjit amadi Kingston gi sel lawthok option gi matangda tawnarkhiba pot amani Sorok Haibam Lukoi Elias Premjit na English ni Tarama Panda Kingston dagi lupa lakh 3 business ta sizinana bagi damak lauki sel adu pi da bagi matangda awai akum tongnarakpadagi manglembina soibadagi CM gi ming panduna sizinakibani hairi Viral chatkiba video aduda palliba Sorok Haibam Premjit ki mayamba Romesh hairiba miyoi asi sarkar gi thabak tawde CM ga karigumba amatada mari lainade asegumba yumfam yaudaba posaksing asi social media da viral chatanaba amadi miyamda appeal tawraduna matik chaba maram lairagadi manaknakpa police station da pau pibiu haina so phungdokhi Chingi lalholop amana faruraba tata truck driver amadi mahakna thauba truck Bishnupur District Police na kankre ngasi Bishnupur District Police Station da pangtokpa paugi mifam amada additional SP Ops Bishnupur Roni Mayingbamna phungdokhibada ngarang numidang pumapan makhairom tabada Chingi lalholop ZDF ni chingnabasingna laimaton Thangbru area dagi tata truck driver amadi truck kidnap tawkhre haiba akaknaba paw ama phungbadagi CDO Bishnupur gi OC Y Sakti Sena luchingba Bishnupur CDO gi amadi 16 AR gi apunba kangbuna hairiba mafam aduda numidang pung 10 makhairom tabada changsinduna thigumbagi thabak chathaki tim aduna tingkai khulen kotlen Thanglong Kabui ki area da su ahinung yai dagi ayuk fawba thibagi thabak chathaki thiba humba aduda faruraba driver Chingangbab Ganandro chahi kunmari apokpa CH Gopal Imphal West District ki iroi semba maning lekai dagi miyoi ase rescue tawba ngamki tungda ngasi ayuk pung 10 rom tabada tata truck number na AS01 MC 1438 su Thanglong Kabui village dagi funky rescue tawkraba miyoi imung manungda sinakre haina su additional SP Ops Roni Mayingbamna phungdorakli Manipur Building Construction Worker Welfare Board ki makhada lairiba sinmi singi pifam thokpa benefit scheme sing lengangna pithoktana laibadagi sinmi singi imung manunggi miyoi kaya awaba mayoknari awaba sing ase kokhan binaba Manipur lengangna chatleba November thada pithokpiu haina Valley and Hill Labor Union Group ki convener TH Sakina pawmising na phungdokhi Manipur Press Club da ngasi pangthokiba pawgi mifam amada TS Sakina Hai Building Construction Workers singna hingnanaba hotnabata tungan ba thabak kaya suduna imung manung puribani Welfare Board ki makhada lairiba sinmi singi machamasu lairik tambada piba mateng ana layengi medical benefit laikhidrabak matamda piba death benefit miron binupi singi damang piba maternity benefit amadi chahi humpu suraba thabak sujanomjaba ngamdraba miyosingda piba all age pension gi kanaba sing haukiba inglising ani 13 tagi ngasi pawba pithoktana lairi mamangi chahi singda sinmi sing asegi mari lainaba document sing thajilaba matungda olakpa chahida kanaba sing asi pirambani Labor Minister oiramba laikhidraba Fairojam Parijatna inglising ani 10 da sinmi singi damak yaifanaba piramba kanaba sing asegi makhada lairaba sinmi singi machamasu singna lairik tamba matamda mateng kharada oirabasu pirambani asegumba kanaba sing ase matam chana lengangna pithok pagi mahutta mari lenaba department singna matam matamgi oiba aranbo wafam kaya puthokduna kanaba sing ase sinmi singda pithoktri
Lairik laisu tamba haibase matam ngaiba yaba nate chahi amada tawgadaba thabak thauramsing mathang chahida pangthokpa haibase mahiroi kayagi punsi mangadawribani asiguma fibam asida ana layengbagi document thagat khrabasu pifam thokpa medical reimbursement ki kanaba fangdana miyoi kaya sikre sinmisingi awaba punamak asi Lengakna yengbiraga sinmisingi pithokpham thokpa scheme singi kanabasing adu chatliba November tha sigi manungda pithokpiu hainasu phongdoki Anemba thakta politics tawroi haina ngasi Chingmairong Mamanglaikai da leiba Thangjam Bir Chandra and Maipakpi Community Hall da Wangkai Kendra ki manungda leiba ahal oirabasing amadi lukrabi singda Manipur All Age Pension Scheme amadi Chief Minister Widows Pension Scheme gi card inthokpagi thoramda Wangkai Kendra gi MLA Thangjam Arun Kumar na phongdokre mahangna hai Kendra ama chawkhatna bahotnabada anemba thaki politics tawroi dabani aigi voter migi voter haina khairaga thabak tawra gadi kunai asi maninglomda halakani ngasi pension amadi widows scheme yenthokliba asi phangpham thokpa beneficiaries sing adudani masida politics ki akuba meeting adu yenglaga nate MLA ama oina vote piba pidaba thidana miyamgi awat apasing menkatna bahotnagani makhatana chitha nantha bale horabasu genuine oibasing khangatlaga mathangi phesta phanghanna bahotnagani asigumba miyamgi hak phanghanba asida cheli chonglibasing nasu Niyam chumna tawna bahairi haiki. Ngasigi thormadu da All Age amadi widow pension card puna miyoi chamri da yenthoki. Meghalaya gi Shillong da pangthokiba second Northeast Olympic Game 2022 da mountain biking MTB downhill event ta saruk yaduna bronze medal loroklaba kakching chabal asangba parengda Ketrimayum Jack pu harau tayamna okre Ketrimayum Jack opagi thoramdu mahaki imung manungna senduna pangthokpani. Second Northeast Olympic Game 2022 aduda mahakna MTB downhill full suspension da third taduna bronze medal lorokhibani. Ketrimayum Jack kakching sabal asangba parengdagi Ketrimayum naran amadi chawbadebigi machanupani. Pauna Kaithiagi Masajid Road Talaiba Women Cooperative Weaving Society Limited ke Board Director Singna Senduna Society segi member ani okpagi thoram pangthokre Society segi accountant oina thaupuriba Sapam Premjit Singhada Manipur State Cooperative Union gi President L Tompisak Singhana Katpa Srimati Let Longjam Ongbi Apabi Devi Memorial Best Employee Award 2021 amadi Society asigi member su oiriba Srimati Kaksintabam Sumati Devi da RK Sanatombi Devi Award 2022 pirakpada harautayamba phungdoktuna okibani Ngarang Bishnupur District Rowing Association na sinduna pangthokiba rowing competition loisinbagi thorum aduda SDPO Moirang L Santikumar Kawadi gi National Referee H Hemesor Manipur Rowing Association के former president and Thoiba Bishnupur District Rowing Association के president Onobin Nachingbana Athoiba Mithunglen oina saruk yaki Rowing competition adugi overall team champion Modern Economic Resource Advanced Development Center Laishoina oikre rowing competition loisin bagi thoram aduda makok matang takraba sanarosingda medal amade certificate piduna bukning thawat kibaga loinana Igrometer competition pangthokibada nupagi oina S Rikichana minute ama second punithoi amasung nupigi oina H Malem Jaimana minute ama second Yankai Humdoi da mangjin thaduna ahanba mana phangki Moregi Mission Weng da laiba 5 Assam Rifles ki mobile vehicle jackpost ki COB team na akaknaba pau ama fangbadagi ICP Vaivas Road rom da laiba L4 Job Village da ngarang nutil pung Mari minute nifu rom tabada chingnaningai oiba mawongda Kenvo bike amada miyoi ani tongduna lakpada khamduna check tawrubada brown sugar sock case taruka konana miyoi ani fagatpa ngamkre miyoi ani adudi TS Rengsol anal chahi kuntranipan apokpa TS Busung amadi TS Omega anal chahi kuntramathoi apokpa TS Kolar Singh makoi animak Larung Khulen Village Chandel District dagini haidi fagalaba brown sugar adu showcase yauna onbada 250 grams romni amadi malemgi kaithelda lupa lak yankai mari rongi oigani haidi faraba polam singa konana miyoi ani adu More Police Station da ngasi khusnakre nakalamromda 5 Assam Rifles amadi commando gi apunba temna ngarang numidang pung 8 minute ni fumangarom aduwaida AR gi nupi personal yauna More Home Guard vengi yum
amada thiba humba chathabada WY tablet ka konana Myanmar macha ama faraba Myanmar macha adudi Mengkau Jau chahi yankhani thoi apokpa Hensong Jau Myanmar gi Tamu town dagi ni hairi faraba miyoi asidagi WY tablet ki packet macha Nifu taret funky fagalaba WY tablet sing adu packet yauna onbada gram chamapan kun Romni aduga malemgi kaithada lupa lak yankhai rom oigani hairi faraba polam sing aduga konana miyo edu More police station da ngasi khusna khre hairi Technopal district da mathau tawriba doctors amade atai staff singna More subdivisional hospital gi campus da wakan fam chathakre All Manipur Health Services Doctors Association gi lamjing makhada Technopal district manungda mathau tawriba doctors amade staff sing yauna chathakiba wakan fam aduda saru yakiba CMO Technopal J Tauthangna phungdokibada time bound promotion enhancement of superannuation age to 65 years as declared by PM Narendra Modi NPA fixation W.E.F January 1, 2016 as per 7 Central Pay Commission Transparent Postings Policy of Health Services 2017 any MHS doctors be eligible to the highest post by virtue of their seniority implementation of proposed MHS rules 2020 and amendments amadi provisions of risk and difficult area posting allowance haiba tungan demand sing asi lengakna thabakta onthok piraknaba wakan mifam asi chathabani haina mahakna phungdoki Kimax ki mideng makhada thangta de observation committee na sinduna thangta for an ethical way of living haiba pandam asida haukiba October 13 taki hauduna thabum amachupna Manipur gi tongan ba mafamda lairiba school institution organization singda thoram pangthokibaga iroina na ngasi thangta de ocean bagi mapung oiba thoram thangta de St. Stephen Higher Secondary School Hiang Thang da pangthokre ngasi losin bagi thoram aduda athokpam Ozendro State Kala Academy Awardee Laitan Them Damendro Chairman Thangta de Observation Committee Ningthauzam Ajit Kumar Mangang President Kimax Irom Ibomcha former Chairman Thangta de Observation Committee Lashram Purnachandra Principal St. Stephen Higher Secondary School Amadi Pukramam Inaubi Secretary SMC St. Stephen Higher Secondary School na Tangbaloishing Oiki Thangta de Observation Committee ge Chairman Laitanthem Damendro na Hai Thangta ge Mahai Asina Kunai Asida Afaba Maru Achangba Khanduna afaba khunai ama senggot sagat pada mapa mama amadi takpi tambidiba oza sengi thodang yamna chawi loinana senggot sagaliba mahiro singsu masa masana thodang loduna masigi afaba fattaba khandokduna afaba lambida chatnabagi thodang ase mahiro singi oigedabani phongdoki Mitai Maitai Furupu ST listed chalaga Constitution gi makhada safeguard fangjanaba honabada achumna chingi MP Minister Amadi Hills Area Committee ki Chairman Singda Memorandum Pisinduna Yaningdava Phongdorakpagi Thawong adubu Scheduled Tribe Demand Committee Manipurna akan mamawongda Yaningdava Phongdorakli Committee asina leptuna tangsilakpa Minister MLA Singi mayumda chatuna khongjang asigi matangda Memorandum Pisinduna lakpagi manungchana ngasi Nongada laiba lamlai SC MLA KH Ibomchagi mayumda Memorandum Pisinba lakpada paumishingna hangba wahang amada SD Demand Committee Manipur gi Working President Elo Kendrana phongdokibani achumna ngasi Lok Sabha gi MP Dr Lorho Foze Transport Minister Kasim Basum Amadi Hills Area Committee gi Chairman Dingailung Gangmai gi mayumda Thomjenduna Memorandum Pisin kiba adugi matangda hangba wahangda mahakna makhat taraduna India asi democracy chatpa leba ama oibana issue amagi matangda kanagumba sengna yaningi natraga yaningdi haina phongdokpa ase constitution piba right ni masina maram oiraga achumna Scheduled Tribe Demand Committee gi demand asida makhogi oiba wafam asi lakpa oiraga su committee gi maikaidagi su makhogi wafam asi yaningdi demand ase mitai furuki tungi Laibak lepkataba demand mani furup asi kanjanaba taliba demand asida lengaknasu atopa furup amadagi yakai yenglaga thabak tawbagi mathau tade maram asina lengakna athuba matamda center da mathau taba recommendation adu thabiu haiki
Nakal amaromda Scheduled Tribe Demand Committee na taliba demand asigi matangda lamlai asigi MLA ki H Ibomchana mahaki oiba mot phongdok aduna haikibada chahi tara helaba Midai Maitei Furup Kanabagi issue asi Mahaki Maikedagisu Yanindaba Laite Loinanang asi issue asida Yanindriba Miyusing asi Mahaki Masagi Maikedagisu Tongana Unaduna Makogi Yanindriba Dugi Chapchaba Maram Kangdutuna Miyambu Wakal Tahanaba Hotnagani Amadi issue asigi Matangda Mahaknasu Lengakta Taknabada Pangbaya Mating Sing Soitana Pangani Haiki United Nations na phongdokibada malemgi missing asi ngasi billion nipan yaure UN gi Population Division Director John Wilmot na haikibada missing billion nipan yorokpa asi miyoiba jati gi maipakwa amani aduga amaromda yamna kudong ningaisu amani mathang chahi English ngani kulumdoi dadi India na missing khwaidagi yamba leibak oiragani English ngamachumapan Yangkhaidagi yengbada English ngani kundana khwaidagi nemna missing hengatli missing hengalakpagi maram amadi migi punsi nungsangba helakpasu amani Asia amasung Sub-Saharan Africa gi leibak kharada missing hengatpasu amani United Nations na phongdokibada English ngani kuntrada malemgi missing billion nipan dasmik manga English ngani yangkhaidana billion mapan dasmik taret amasung English ngani chamadadi billion tara dasmik mari yauragani hairi aroibada maroiba pau mohana pizari President Draupadi Murmu na tribal inaw da Janjatiya Gaurav Divas Nimit ka mari lainana yaifa pauzu pikre Manipur da su palan tharom asi pangthokre Film actress Soma Laishrambu Sangai Festival gi Festival Ambassador oina Chief Minister N Biren na lauthokre BJP na luchingba sarkar asina chakwa thorangi thabak paikhatpagi mahutta senja thumja da luptuna leire haina Aam Admi Party gi Rajesh Sharma na marasi khre Loinana anemba thagi politics tawroi haina MLA Thangzam Arun Kumar na phongdokre Ngasigi damakta di paudam matang sida loijari miyeng tabiri basingbo amukana khurumjari